ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯒꯣꯜ ꯆꯅꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯂꯇꯥ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯇꯥꯒꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯅ ꯑꯍꯟꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯟꯕꯤꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯂꯨꯃꯨ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯉꯔꯥꯡꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯆꯍꯤ 3ꯃꯨꯛ ꯁꯨꯈ꯭ꯔꯦ ꯃꯌꯨꯝ パンꯕ ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯌꯥꯎꯗ꯭ꯔꯤ꯫ ꯂꯇꯥꯁꯤ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯃꯤꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯄꯪꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯃꯕꯨꯛ ꯈꯔ ꯐꯠꯇꯦ꯫ ꯑꯣꯟꯊꯣꯛꯀ ꯑꯣꯟꯁꯤꯟꯒ ꯈꯨꯝꯕ ꯌꯥꯝꯅ ꯍꯩ ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯐꯝꯗ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯕ ꯃꯤꯒꯤ ꯋꯥ ꯄꯨꯊꯣꯛꯇꯨꯅ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯂꯇꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯍꯟꯗꯛꯇ ꯃꯈꯣꯏꯗ ꯂꯨꯍꯣꯡꯂꯛꯄ ꯃꯃꯧ ꯅꯨꯄꯤ ꯕꯤꯅꯥ ꯑꯗꯨꯅ ꯃꯅꯦꯝꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯕꯤꯅꯥꯁꯨ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯋꯥ ꯉꯥꯡꯕꯗ ꯖꯞ ꯉꯥꯡꯊꯣꯛꯄ ꯅꯨꯄꯤꯅꯤ꯫ ꯃꯅꯤ ꯃꯃꯧꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯣꯏꯅ ꯏꯔꯥꯡ ꯃꯆꯥ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯇꯣꯂꯨꯃꯨ ꯑꯃꯗꯤ ꯕꯤꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯌꯥꯝꯕ ꯍꯟꯅꯈ꯭ꯔꯦ꯫ ꯕꯣꯔ ꯀꯩꯅꯥ ꯑꯃꯗꯤ ꯃꯅꯦꯝ ꯁꯥꯕꯤ ꯃꯈꯣꯏ ꯈꯔ ꯈꯛꯇ ꯉꯥꯏꯍꯧꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯇꯥꯗ ꯐꯅꯦꯛ ꯑꯃ ꯄꯤꯗꯨꯅ ꯗꯈꯤꯅꯥ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯥꯝꯗꯨ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯅ ꯍꯣꯡꯗꯣꯛꯅꯔꯦ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯂꯇꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯈꯔꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯇꯥꯗꯨ ꯍꯦꯛꯇ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤꯗ ꯃꯌꯥꯝ ꯆꯠꯅꯩ꯫ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯄꯤꯕꯗꯨꯗ ꯃꯅꯦꯝ ꯁꯥꯕꯤ 3ꯒꯤ ꯗꯈꯤꯅꯥ ꯄꯤꯒꯗꯕꯗꯣ ꯏꯁ ꯃꯣꯏꯅ ꯑꯩꯒꯤ ꯈꯛꯇ ꯄꯤꯔꯛꯑꯦ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯑꯩꯗꯤ ꯏꯀꯥꯏꯕ ꯍꯦꯟꯃꯟꯕꯅꯅꯦ ꯀꯞꯄꯨ ꯀꯞꯅꯤꯡꯂꯕꯅꯤ ꯑꯩꯗꯤ꯫ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯗꯈꯤꯅꯥ ꯇꯧꯔꯤꯗꯣ ꯃꯅꯦꯝ ꯁꯥꯕꯤ 3ꯃꯛ ꯇꯧꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯈꯛ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯗꯤ ꯕꯤꯅꯥ ꯀꯔꯤꯁꯨ ꯈꯜꯂꯝꯂꯣꯏ ꯑꯗꯨꯕꯨ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯂꯇꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯃꯔꯛꯇꯨꯗ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ ꯕꯤꯅꯥ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯕꯤꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯃꯥ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯗꯤ ꯈꯔ ꯐꯖ ꯈꯔ ꯐꯖꯗ ꯂꯣꯏꯅ ꯌꯥꯎꯅꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯒꯤ ꯏꯃꯥꯗ ꯈꯛ ꯗꯈꯤꯅꯥ ꯇꯧꯔꯛꯂꯤꯗꯣ ꯑꯔꯥꯡꯐꯝ ꯐꯝꯂꯤꯕꯁꯤꯡꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯛꯂꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯟꯃꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯕꯣ? ꯊꯥꯏꯅ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯂꯨꯍꯣꯡꯕꯗꯁꯨ ꯃꯅꯦꯝ ꯁꯥꯕꯤ 3ꯗꯨꯒꯤ ꯗꯈꯤꯅꯥ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯐꯅꯦꯛ ꯑꯃꯃꯝ ꯂꯣꯏꯅ ꯇꯧꯈꯤ ꯑꯩꯈꯣꯏꯗꯤ꯫ ꯅꯣꯏꯗ ꯗꯈꯤꯅꯥꯗꯣ ꯁꯅꯥ ꯂꯨꯄꯥ ꯇꯧꯔꯛꯎ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯁꯣꯝꯒꯤ ꯃꯅꯦꯝ ꯁꯥꯕꯤ 3ꯁꯤꯒꯤ ꯐꯤ ꯃꯆꯥ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯇꯧꯔꯛꯎ ꯍꯥꯏꯕꯅꯤꯅ꯫ ꯊꯥꯏꯅ ꯇꯣꯝꯕꯤ ꯂꯨꯍꯣꯡꯈꯤꯕ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯏꯟꯊꯣꯛꯂꯒ ꯈꯥꯎꯌꯩ ꯇꯧꯈꯤ ꯍꯥꯏꯗꯥꯏꯅꯦ? ꯇꯣꯝꯕꯤꯒꯤ ꯂꯨꯍꯣꯡꯕ ꯈꯨꯍꯣꯡꯗꯨꯒ ꯑꯩꯒꯤ ꯈꯨꯍꯣꯡꯁꯤꯒ ꯁꯦꯜ ꯆꯪꯕ ꯌꯥꯝꯅ ꯈꯦꯠꯅꯔꯝꯒꯅꯤ꯫ ꯑꯩꯒꯤꯅ ꯑꯋꯨꯟꯄꯣꯠ ꯇꯦꯛꯊꯈꯩ ꯏꯃꯥ ꯏꯄꯥꯅ ꯄꯤꯔꯛꯂꯒ ꯂꯨꯍꯣꯡꯕ꯫ ꯑꯋꯨꯟꯄꯣꯠ ꯑꯁꯨꯛ ꯌꯥꯝꯅ ꯎꯠꯂꯛꯂꯒ ꯗꯈꯤꯅꯥ ꯐꯅꯦꯛ ꯃꯆꯥ 1-2 ꯈꯛꯀꯤ ꯑꯗꯨꯃꯥꯏꯅ ꯀꯣꯊꯣꯛꯂꯒ ꯉꯥꯡꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯋꯨꯟꯄꯣꯠ ꯌꯥꯝꯅ ꯄꯤꯔꯛꯀꯦꯔꯥ ꯄꯤꯔꯛꯂꯣꯏꯔꯥ ꯋꯥ ꯈꯪꯕꯗꯤ ꯈꯔ ꯋꯥꯠꯂꯤꯅꯤ ꯏꯕꯦꯝꯃ ꯅꯣꯏꯒꯤꯗꯣ꯫ ꯅꯣꯏꯕꯨ ꯃꯤꯒꯤ 5ꯅꯤ ꯆꯥꯛꯀꯧꯕꯒꯤ ꯑꯃꯠꯇ ꯆꯠꯂꯛꯇ꯭ꯔꯣ? ꯍꯥ? ꯁꯥꯒꯩꯁꯨ ꯐꯅ ꯆꯥꯎꯅ ꯎꯏ꯫ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯅꯒ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯇ꯭ꯔꯣ? ꯏꯃꯥꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯋꯥ ꯀꯌꯥꯝ ꯈꯪꯂꯒꯦ? ꯋꯥ ꯈꯪꯕꯗꯨꯅꯔꯥ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯆꯥꯄꯣꯠ ꯑꯃ ꯐꯥꯎꯕ ꯊꯤꯟꯅꯤ ꯈꯪꯗ꯭ꯔꯤꯗꯣ? ꯐꯖꯗꯕ ꯄꯨꯊꯣꯛꯅꯁꯦ ꯍꯥꯏꯔꯕꯗꯤ ꯅꯣꯏꯒꯤꯁꯨ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯃꯌꯥꯝ ꯂꯩ꯫ ꯅꯣꯏꯅ ꯀꯌꯥꯝ ꯇꯧꯔꯛꯂꯗꯅ? ꯑꯇꯩ ꯇꯣꯛꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯂꯨꯍꯣꯡꯈꯤꯕ ꯑꯗꯣ ꯑꯃꯠꯇ ꯍꯩꯖꯤꯡ ꯈꯔꯥꯏ ꯂꯥꯟꯅꯗꯅ ꯂꯨꯍꯣꯡꯈꯤꯕ ꯌꯥꯎꯈꯤꯗꯦ꯫ ꯑꯩ ꯈꯛꯇꯅꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯂꯥꯟꯅꯒꯨꯝꯁꯤ ꯍꯥꯏꯅ ꯂꯥꯟꯅꯗ꯭ꯔꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯐꯖꯗꯕꯁꯤꯡꯗꯨꯗꯤ ꯈꯪꯗ ꯎꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯂꯇꯥꯒ ꯕꯤꯅꯥꯒꯅ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯛꯄ ꯑꯗꯨꯗ ꯂꯇꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯅ ꯃꯆꯦꯗ ꯈꯥꯝꯖꯤꯜꯂꯤ, ꯏꯆꯦ ꯌꯥꯔꯦꯕ ꯃꯧꯁꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ? ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯂꯩꯅꯩ ꯉꯥꯛꯇꯅꯤ꯫ ꯅꯣꯏ ꯐꯥꯎꯕ ꯂꯨꯍꯣꯡꯕ ꯍꯌꯦꯡꯗ ꯉꯥꯏꯔꯒ ꯄꯣꯠ ꯂꯩꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯣ ꯀꯥꯎꯔꯕꯣ? ꯅꯣꯏꯅ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯃꯤꯁꯨ ꯋꯥꯔꯝꯒꯅꯤ ꯈꯜꯂꯨ ꯌꯥꯗ꯭ꯔꯣ? ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯕꯤꯅꯥꯕꯨ ꯊꯦꯝꯂꯝꯃꯤ, ꯕꯤꯅꯥ ꯌꯥꯔꯤꯁꯦ ꯑꯍꯟꯅ ꯍꯥꯏꯕꯕꯨ
ꯈꯔ ꯇꯥꯗ ꯍꯥꯏꯗꯨꯅꯤ ꯃꯥꯟꯅꯔꯨꯅꯨ ꯑꯗꯨꯏ ꯁꯔꯨꯛ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯃꯤꯅ ꯇꯥꯔꯒ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯉꯔꯥꯡꯇ ꯂꯨꯍꯣꯡꯈꯤꯗ ꯉꯥꯏꯔꯤ ꯈꯠꯅꯕꯅ ꯍꯥꯟꯈ꯭ꯔꯦ ꯍꯥꯏꯅꯔꯅꯤ ꯑꯁꯨꯝꯅ ꯂꯇꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯑꯃꯁꯨ ꯊꯦꯝꯖꯤꯟꯕ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯕꯤꯅꯥ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥ ꯂꯣꯜꯂꯝꯃꯤ ꯃꯀꯨꯕꯣꯛꯀꯤ ꯆꯥ ꯁꯔꯨꯛ ꯄꯤꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯁꯔꯨꯛꯁꯨ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯆꯥꯛꯁꯪꯗ ꯊꯝꯂꯝꯂꯒ ꯃꯥꯁꯨ ꯑꯇꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯅꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯇꯥ ꯑꯗꯨ ꯌꯥꯍꯧ ꯊꯦꯡꯂꯤꯈꯩ ꯍꯧꯒꯠꯂꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯀꯗꯥꯏꯗꯅꯣ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯅꯦꯝ ꯄꯣꯛꯅ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯕꯤꯅꯥꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯆꯥꯒ ꯆꯥꯅꯕꯒ ꯑꯩꯅ ꯁꯦꯝꯗꯨꯅ ꯊꯝꯂꯕꯅꯦ ꯄꯨꯊꯣꯔꯛꯑꯣꯔꯥ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯣ ꯃꯉꯣꯟꯗ ꯅꯠꯇꯒꯨꯝ ꯂꯇꯥ ꯋꯥ ꯑꯃꯠꯇ ꯈꯨꯝꯗ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯕꯤꯅꯥ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕꯤꯗ꯭ꯔꯕꯣ ꯆꯥ ꯄꯨꯊꯣꯔꯛꯑꯣꯔꯥ ꯍꯪꯖꯕꯅꯦ ꯂꯇꯥꯗꯣ ꯁꯥꯎꯔꯪꯅꯅ ꯈꯨꯝꯃꯤ ꯄꯨꯊꯣꯔꯛꯀꯅꯨ ꯑꯩ ꯆꯥꯒ ꯑꯝꯇ ꯊꯛꯅꯤꯡꯗꯦ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯑꯣꯏꯅ ꯊꯛꯆꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯇꯥ ꯐꯦꯠ ꯇꯧꯗꯨꯅ ꯄꯔꯞ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯕꯤꯅꯥ ꯈꯨꯝꯗꯦ ꯂꯇꯥꯅ ꯐꯦꯠ ꯇꯧꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯍꯅꯨꯕꯤꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯦꯠꯄꯥ ꯍꯦꯛ ꯂꯥꯎꯔꯗꯅ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯐꯦꯠ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯣꯏꯅ ꯑꯉꯥꯡ ꯁꯥ ꯂꯩꯔꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯉꯥꯡꯗꯨꯅ ꯕꯤꯅꯥ ꯏꯃꯨꯡꯗ ꯆꯪꯂꯒ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯂꯨꯃꯨꯁꯨ ꯆꯥꯛꯁꯪꯗ ꯆꯪꯉꯛꯑꯝꯃꯤ ꯕꯤꯅꯥ ꯉꯔꯥꯡ ꯅꯪꯒ ꯏꯃꯥꯒ ꯀꯩꯅꯣ ꯋꯥ ꯈꯔ ꯍꯥꯏꯅꯩ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯑꯁ ꯑꯔꯨꯕ ꯋꯥ ꯅꯠꯇꯦꯕ ꯉꯔꯥꯡ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯅꯣꯏꯔꯣꯝꯒꯤ ꯃꯃꯥ ꯁꯥꯕꯤ ꯑꯍꯨꯝꯒꯤ ꯗꯈꯤꯅꯥ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯣꯏ ꯏꯃꯥ ꯈꯛꯀꯤ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯈꯣꯠꯂꯦꯅ ꯁꯥꯎꯔꯤꯕ ꯑꯗꯨꯗ ꯅꯪꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯨꯔꯤꯅꯣ ꯂꯩꯅꯗꯕ ꯉꯥꯛꯇꯅꯦ ꯈꯔꯁꯨ ꯄꯦꯟꯊꯣꯛꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯍꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯗꯨꯁꯨ ꯀꯥꯏꯗꯒꯤ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯈꯛ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯐꯕ ꯇꯣꯝꯕꯤꯁꯨ ꯂꯩ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯨꯁꯨ ꯂꯩ ꯏꯗꯣꯝꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯂꯩ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯏꯁꯧ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤꯅꯦ ꯇꯣꯝꯕꯤꯒꯤꯗꯗꯤ ꯑꯗꯨ ꯇꯧꯈꯤ ꯑꯗꯥ ꯇꯧꯈꯤꯑꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯑꯩꯒ ꯍꯦꯛꯇ ꯆꯥꯡꯗꯝꯅꯔꯛꯑꯦ ꯁꯤꯗꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯟꯗꯣꯏꯅꯣ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯤꯇꯪ ꯇꯧꯕꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯩꯒ ꯆꯥꯡꯗꯝꯅꯔꯕꯗꯤ ꯃꯥꯅ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯑꯃ ꯈꯥꯕ ꯍꯧꯔꯛꯂꯕꯅꯦ ꯁꯝꯕꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯛꯂꯣꯏ ꯑꯍꯜ ꯃꯣꯏꯗꯤ ꯈꯔ ꯂꯩꯔꯒ ꯁꯤꯈꯤꯅꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯣꯏꯅ ꯁꯤꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯊꯥꯏꯅꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯕꯅꯦ ꯅꯪꯅ ꯑꯉꯥꯡꯅꯦ ꯈꯔ ꯍꯜꯂꯣꯀꯣ ꯃꯇꯨꯡꯗꯤ ꯏꯃꯥꯒ ꯊꯑꯣꯏꯅ ꯃꯥꯟꯅꯔꯒ ꯈꯠꯅꯔꯨꯅꯨ ꯅꯪꯁꯨ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯁꯥꯒꯩꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯦ ꯋꯥꯉꯥꯡꯗꯗꯤ ꯃꯥꯁꯦ ꯃꯤꯅꯅꯦ ꯌꯥꯝ ꯌꯥꯕ ꯃꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯃꯥꯟꯕꯅꯦ ꯑꯁꯦꯡꯕꯗꯅ ꯃꯥꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯩꯁꯨ ꯏꯃꯥꯅꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯈꯥꯡꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯉꯍꯥꯟꯅ ꯀꯗꯥꯏꯗꯅꯣꯝ ꯆꯠꯂꯒꯅꯦ ꯂꯩꯈ꯭ꯔꯁꯤꯔ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯔꯤꯅꯤꯗ ꯑꯩꯁꯨ ꯈꯪꯉꯤꯗ ꯏꯃꯥꯁꯦ ꯈꯔ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯅꯨꯄꯤꯅꯦ ꯍꯣ ꯑꯗꯨꯅꯦ ꯑꯗꯨ ꯈꯪꯅ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯏꯃꯥꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗ ꯊꯥꯖꯔꯒ ꯃꯧ ꯐꯠꯇꯦꯅ ꯑꯃꯨꯛ ꯈꯟꯕꯤꯗꯣꯏꯅꯦ ꯑꯗꯨꯅ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯍꯩꯗꯧꯕ ꯀꯣ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯇꯣꯂꯨꯃꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯃꯒ ꯄꯨꯟꯅ ꯂꯨꯍꯣꯡꯕꯒꯤ ꯃꯥꯝꯇꯣꯞ ꯈꯜꯂꯝꯕꯒꯤ ꯃꯌꯥꯝꯗꯨ ꯁꯤꯗꯣꯛꯇꯨꯅ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯔꯝꯃꯤ ꯁꯣꯝꯗ ꯕꯤꯅꯥꯁꯨ ꯆꯥꯛ ꯂꯣꯏꯔꯦ ꯃꯀꯨꯕꯣꯛꯀꯤ ꯆꯥꯛ ꯄꯤꯖꯊꯣꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯝ ꯐꯅ ꯊꯦꯡꯂꯛ ꯐꯥꯎꯕ ꯃꯅꯦꯝ ꯏꯕꯦꯝꯃꯂꯇꯥ ꯌꯨꯝꯗ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯂꯗꯨꯅ ꯑꯗꯨꯃꯛ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ ꯃꯅꯦꯝꯄꯣꯛ ꯏꯕꯦꯝꯃꯂꯇꯥꯗꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯁꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯉꯧꯕꯤ ꯑꯗꯨꯒꯤ ꯃꯍꯤꯛ ꯐꯥꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯂꯇꯥ ꯂꯥꯛꯄ ꯎꯕꯗ ꯕꯤꯅꯥ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯃꯅꯦꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯁꯨꯡꯍꯟ ꯍꯜꯂꯛꯇꯕꯗꯨꯗ ꯑꯩꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯏꯃꯥꯒꯤꯁꯨ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦ ꯆꯥꯊꯣꯛꯄꯤꯔꯒꯦꯔꯥ ꯂꯇꯥ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗ ꯍꯨꯏꯒꯤ ꯃꯍꯤꯛ ꯐꯥꯗꯨꯅ ꯂꯩ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯃꯥꯗꯅꯦ ꯆꯥꯛ ꯊꯥꯡꯗꯣꯔꯛꯂꯒꯦ ꯆꯥꯕꯤꯔꯣ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥ ꯂꯥꯛꯂꯕꯗꯤ ꯏꯃꯥ ꯆꯥꯛ ꯄꯤꯖꯔꯝꯗꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯅꯤꯌꯦ
Handakti latado yamna sauningbagi maongda phuk hawatuna imungda amuk sangkhirami. Taunariba matau amadi ngangnariba wari singdu konthongdagi tolumuna su tarami. Tolumuga sagai manaunupa amaga yumda sanglakle aduga saksangda saksanaba sem sarami. Mama ibe malatagi saksaru mapop kaidana leiramba aduda tolumuna mamabu kawi. Ima saksa thoklosilao manau si yauri puna sarase. Yumyaidagi latana khumi. Yarani ibungo nangoina sathoklo ima saningdre. Chaningdre haidubu pothamdagi kayam sarage. Aina maram sadana kaithelda pangchada sakanu haise ima hauju hobu gyan tadine. Masana pabudi yamna kibani lata aduna tolumu sarotlani khanna masa singda sanglaktuna jaksana batawrami. Tanzadada bina su sanglaktuna mayamgi awat apa yenglami. Bina imagi sasaru haptharo. Imagi hana thirambaduna manau pijarake. Ahoi ai haptharak Bina su manempokini haiduna manempoki bukham aduda sak haptharami. Mana sak he hapthabaga latana sak saru adu amuk manaugi bukhamda loina hapkhirami. Taunariba mataudu tolumu pairap mamada yengi bina su magi thokba sa hinsang khara haplamlaga saksangdagi thokhirami. Bina hek thokhibaga tolumuna asumna mamada hai. Ima kainu imana sakto saramdrisina. Iman hausi bina na hapapu sakto. Manau dom hapsalido minu ngairumgadro. Phana sauningba leresu imung manungi mamangda natana. Ate topu mamangda yamna phungnagumse. Ibunga nangi nupi ase engwanda kaudine. Ngarang talakpa mana engwanda mangak yam haigatline. Mana imada kaude haiba natro. Phai phai. Ma aina saktopaga kaidogiyong. Aduga ima su wangang sangang khrade henmale. Ngarangi thogloba. Imana mimang pumang naidabagi tholi natro. Ikoi imung mi khakta leiringai haiba oiradi misu sauridaba. Imana ikaiba khangliba dumaina mi khuding ikaiba loina khangini. Nangi nachanupi asisu migi mayumda mawina lekhrini. Mangonda su manempokhtuna nangdi awanpo amata hablakte. Khawgei tawraga luhongbini haina thina tawbiradi ima nungaigadro. Aina harisini ima. Wa ngangbada mitoki mamangda yamna nganganu. Ngarang boy khoi imungda mitokana yaugene. Tombigi nupa su leiri. Idom sawai su mayam leidudi. Aduga wagi wasumna ngangde. Nasa nupiga namau nupiga sangdamnabagi wa ngangini imade. Ho yare aina lanbani. Natuna sume ai lale. Asumna hairakpadagi tolumu khumde chaktu thuna paraprap sathoklami. Ngaihak leiraga chaktoklaga tolumudu makhoigi kada changami. Binana famlaga leirambaduda tolumuna isau langlap hangi. Nangdi pura kainomnina. Ngarang wa khara khak ngangnakibagi imada kaudi. Adugini imana chaka sadido. Aina karam kanda imada kaudriba. Ayuki sa thaklamdai da su kawi. Sak saramdai da di mahalitabagi ay sa thoe. Aduga ma halaklaga aina sak thangdoklagi habada. Mahana khumamdana imungda sangkhraga. Imana di nang namongoda kaudi hai. Cha thaklasi chak charasi haina kauriduda. Kaudi hairadi ay su khangdre. Ahuba khuding thengnaba khuding. Koitan tanaraga kawkhu hairo. Asumna migi matai manauna ka manungda wari sanajabadu latana thongsindagi huran bigumna lumduna tarami aduga binana khumlakpa pakhumda tabada marumdagi phrang songthoktuna saptro kayo hairami. Kariya nang kadai da ibu kawiya aina tumba hawalakpaga maninglomda thorakpada nang saksangda lehori natra aduna nang aingonda kawrakpra aina mayai kada leiringai nang saksangda amuk noigi kada amuk hangkal handa chalini aduda nang aingonda kawrakpra ha kaino imana haidubo cha thaklamdai chak charamdai ai imada kaudabro imung sida aikhoi punna leiminabane imungda lengthainaba khuding adum kauna lekhidro aisu isagi thabak tawri banina imabu awuba khuding kauni haibagi wakhansu khalaudre asi hairamlaga binada tumina lekhre latadi mana thokpa mamit mana sangtok tuna isau lang hauri ngarang talapi nga khanang gumbina aingonda kaudana ga su tawri ai ri yumsigi mapune mapu nang bumbi pe lawbi nupi amana ithakaba yaba nate na yumda namana pangamna salaklamgani aduna ne mana aingonda ithakage honari se nang dawro tawbi mau amata aikhoi swaida yawde ne asumna latana hando engang hanjalengang tawraga leibadu masano pa tolumu sengna tabu warakle sauramdaba tolumu sauna mangolda thoraklaga mamada hairami. Ima kayam kuina ngang khidinu hanjin kotha ngang khidi oradine aikhoi chakragi ima ngang horo. Hai nupi na ngamba dhamora nang tumi layu natu na ingonda kaudabada nang natu sida wahi ama phau haibro natu se mangak yam haigaline khara wara une
Imasu oidaba wadi pangang dangang nagumsi. Aina konthongdagi changlakpada urine. Binana imada chak thangdoklalura hangbada imana phet tawra changkhibado. Aduga imana thoka thaka hekta haijile ingondadi. Ibungwa natu si wara une. Mi khwai leriba maug singsiga manade ne. Ngarang talakpi nga kha mana aingonda kaudriba kaigino. Binana nangonda kaudi haise. Mana kaubada imana di khumbibro. Adudadi dum kauningta tabne. Kaudraga su kaudi hai. Kauraga su khumde. Awan on sabi intorodana. Yare nang su khange. Natugi misang sangganu. Haujiktagi hauna natugi haktakta aigi sitakta khumba haurene nang. Nupigi misang sangba nate ni ma. Nupi ne insilaga satkadaba nupa da su aidi nate. Chakawbada phaneng ama ani khakta khina tawraktabagi mi amabu yeknabadawna mayamangda kuyon yolido imabu karamba makhalgi manem. Ngasai imana kaithelda changkhraga ine chawbigi potphamda maugi mapamna adu pirakpa ada piraktaba na wari saramido aisu tai. Aisu ine chawbigi potphamgi hekna kanduda cha thagli. Imana de nangi misang sangbirani khana wari sajarido. Nangi wari da taba mina karamba manem no sibo. Ngarang talakpa maudo mayamamangda kuyon yolina ngangna horido imadi khanglamoine. Asumna makhoi khanarakpa aduda yumthangnabagi mioi khara changlaktuna makhoibu khamjillami. Yumthangnabasingdusu lata kanano karamba makhalgi nupino masak munna khangi. Hanubi amana haireklami. Lata nang su ngarang talakpa mau asigi wabu potphamda chatuna question sandokpa adudi khara henmali. Nangi su nasanupi migi mayumda leikhriba aduni. Nakhoina di nasanupi adugi kayam tawbiba ngamkhrage. Migi di haina awong awan chauna tamduna sel changna luhongli nupi mayumgi luhongbada sel kayam changi haibase khawyai tawraga luhongkhiba imungnadi kaidawnungda khanglaroi nangna hausik mayamangda koyon yoliba namong nupi aduna ne hayeng nangi siraba matamda nakhong pairaga seba tawdoribani ne atopa ahal nupa amana so haireklami. Aduga itaima nang ngasai aikhoida laklaga aigi nupida wa ama hairami. Nupi mayumgi mina mangani chakobada manem po khaktagi dakhina tawnabra hangami hai. Araiba imungna dakhina mayam tawbo ngambani. Aikhoina asuk kuina arang phamsalaklise. Nupi mayumgi mina manem puktuda khakta dakhina tawpo mayam amasu thengnai. Adu kanamta kemta hainade. Phanek masa ama ani du khaki thawaina wa ama oina khanariba dubu ikai drami taima. Asumna laikai gi miyam singnasu mangonda onsilaga chaibirakpa aduda lata upai liramde. Tumin lanjadaba saduna laithoklami. Mathangi numitni latagi masanupi tombi ado mamana saksasi haiduna kaurami tombisu ayuk nganna mapamda laklami. Makhoigi leirak masinda mama ibema latana masanupi adubu ngaiduna leiramba aduda tombisu harau harau sangsinduna makhoi animak leirak aduda changlakna asumna wari sanarami. Ibema maunina tawrise aiga wakhal onthokna sanakhidre. Maaga punsi supa laimin ani khanbada ima wakhal laiman oireda. Kaino yamna phatraba haisibo kamai tawlino. Ngarang mana nabungda kari wabu tamsilibano khangde. Nabungnaga ingonda chaidaklini ne. Lakpada ngairi haujiktagi hauna nupada paw koitam tamadi aikhoi imungse kamaina pani nangso amukta khalaga yengune. Haujiti nabungso aikhoina haibu waga laukhidre. Matune heli haiduna matugi misangda laikhre. Haikre maungnena. Mana ngambagi sangsi yengu. Mawa mapurebada insinbata natana. Sagaidada laiminariba mayamdubo maagi misang oinaba sinba ngamine. Ngaikhoi aikhoi tasawdusu matuduna hairaga nangwanda oina onsilido. Sono churabra haibanida. Matugi mamangda mana nangwanda saingang tawradi masana matuduna aikhoibu usitaba taba. Inamadusu yengbada phatabi adum haline. Wa ngangdraga nungda sikpa oina tawradana. Aidi selakpa numitagi adum khanglabani. Afaba ma oiroyese. Wa ngangdana mamina tang yengido uredana. Pura hingsabi ko sabini mano oidoise. Madumagni. Mina yengbadadi ingtapaga manba. Manungdadi pura hingsabini haisini. Ngahan chakawba numita aina kaykayno khara khak hairubagi aingondaga kawti. Kay kanaba mangak haigal inena. Haujiktagi asumna tawradi hayeng khara leiradi aigase yola saraktoini. Adu yora phau ima hoina tumina lesili kaygino. Yade haiba ma khangalo. Mangonda warakpa aigi itik ipaga nasade. Aikhoi 𝐭𝐤𝐫𝐝 maga wasinabaga. Adui saru nangna oina khara hairamu. Nangna hairabadi ma khawdak chaboy kaiboy. Masin khumlaktabasu yai. Khangidana manada ngam yabro.
ꯑꯩꯁꯨ ꯅꯥꯀꯣꯏꯅꯅ ꯌꯩꯔꯒ ꯀꯩꯅꯣ ꯈꯔ ꯉꯥꯡꯂꯝꯒꯦ ꯈꯪꯅꯤꯃ ꯌꯦꯡꯅꯕ ꯇꯥꯔꯦ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯒꯤ ꯑꯃꯨꯛꯀꯤ ꯋꯥ ꯈꯨꯡꯒꯥꯡꯗ ꯃꯥ ꯃꯌꯥ ꯀꯨꯝꯍꯟꯒꯦꯕ ꯍꯦꯔꯥ ꯃꯄꯥꯝꯗ ꯆꯠꯂꯛꯄ ꯂꯤꯆꯠ ꯁꯥꯗꯠꯇꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯪꯌꯥꯗ ꯌꯥꯕꯗꯧꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ ꯇꯣꯝꯕꯤ ꯂꯥꯛꯄꯗ ꯃꯍꯩ ꯍꯔꯥꯎꯗꯨꯅ ꯆꯥꯛ ꯍꯤꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯤꯟ ꯂꯥꯡꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯆꯥꯛ ꯄꯤꯖꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤ ꯕꯤꯅꯥ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯍꯧꯕꯗꯒꯤ ꯇꯣꯝꯕꯤꯗꯨ ꯄꯪꯉꯤꯅꯤ ꯈꯪꯗꯦ ꯁꯤꯡꯉꯤꯅꯤ ꯈꯪꯗꯦ ꯃꯃꯥꯅ ꯏꯟꯁꯤꯟꯕ ꯂꯧꯗꯨꯅ ꯃꯅꯝꯗ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯖꯔꯁꯨ ꯃꯧ ꯑꯣꯏꯕꯗꯤ ꯑꯩꯅ ꯍꯥꯜꯂꯦ ꯑꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯃꯊꯧꯁꯤꯡ ꯏꯅꯝꯃꯗ ꯈꯤꯇ ꯍꯥꯏꯖꯒꯦ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯀꯩꯅꯣ ꯍꯥꯏꯌꯣ ꯈꯪꯗ ꯍꯩꯇꯕ ꯍꯥꯏꯁꯤꯗꯤ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯒꯗꯧꯅꯤ ꯏꯅꯝꯃꯅ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯣꯏꯅ ꯇꯝꯕ ꯐꯠꯇꯦ ꯏꯃꯨꯡꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯀꯟꯅ ꯍꯣꯟꯕꯩꯁꯨ ꯂꯣꯛ ꯑꯃ ꯈꯨꯕꯩꯁꯨ ꯅꯨꯄꯥꯗ ꯄꯥꯎ ꯇꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯨꯗꯤ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯍꯥꯏꯁꯦ ꯏꯅꯝꯃꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯄꯥꯎ ꯇꯝꯃꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯇꯝꯒꯦ ꯈꯜꯂꯁꯨ ꯇꯝꯗꯅꯕ ꯍꯥꯏꯕꯅꯦꯕ ꯑꯩꯗꯤ ꯅꯨꯄꯥꯗ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯦꯗ ꯇꯣꯝꯕꯤ ꯀꯩꯗꯧꯗꯣꯏꯅꯣ ꯅꯨꯄꯥꯗ ꯄꯥꯎ ꯀꯩꯇꯝ ꯇꯝꯂꯒ ꯍꯣꯏ ꯑꯇꯩ ꯅꯨꯄꯤꯗꯤ ꯇꯝꯂꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯈꯪꯂꯨꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯅꯨꯄꯥꯗ ꯄꯥꯎꯁꯨ ꯇꯝꯖꯗꯦ ꯑꯗꯨꯅꯦ ꯌꯥꯔꯤꯈꯩ ꯄꯥꯎ ꯇꯝꯃꯣꯏꯗꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧꯗꯁꯨ ꯑꯩꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯈꯔ ꯂꯩ ꯃꯥꯅ ꯃꯇꯨꯒꯤ ꯃꯃꯥꯡꯗꯅꯤ ꯈꯪꯗꯦ ꯑꯃꯒꯤ ꯃꯃꯥꯡꯗꯅꯤ ꯈꯪꯗꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯍꯪꯒꯠꯇꯨꯅ ꯉꯥꯡꯕꯁꯦ ꯑꯩ ꯈꯔ ꯌꯥꯅꯤꯡꯗꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯅꯝꯃ ꯑꯃꯗꯤ ꯑꯇꯩ ꯑꯇꯥꯕ ꯃꯤꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯎꯁꯤꯠꯀꯗꯕ ꯅꯠꯇꯦ ꯅꯣꯏ ꯇꯥꯆꯧꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯂꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯁꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯠꯇꯦ ꯑꯗꯣ ꯃꯥꯅ ꯊꯤꯅ ꯉꯥꯡꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯄꯨꯛꯇꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ ꯍꯧꯖꯤꯛ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯅꯤ ꯃꯥꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯃꯄꯨꯛꯇ ꯈꯟꯕꯗꯨꯗꯤ ꯑꯇꯥꯕ ꯃꯤꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯑꯇꯥꯕ ꯃꯤꯅ ꯈꯟꯕ ꯈꯟꯗꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗ ꯑꯗꯣ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯅꯝꯃꯅ ꯇꯥꯆꯧꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯇꯥꯆꯧꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯥꯅꯕ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯨ ꯈꯔ ꯊꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯇ ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯦ ꯅꯨꯄꯥꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯎꯁꯤꯠꯄ ꯎꯁꯤꯠꯇꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅꯁꯨ ꯄꯣꯜꯂꯤ ꯄꯨꯝꯅꯃꯛ ꯏꯅꯝꯃꯒꯤ ꯈꯨꯠꯇꯅꯤ ꯂꯩꯔꯤꯁꯦ ꯇꯥꯆꯧꯅ ꯏꯃꯥ ꯄꯥꯕꯨꯡ ꯅꯨꯡꯁꯤꯕ ꯏꯃꯥ ꯄꯥꯕꯨꯡꯗ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯏꯅꯝꯃꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯟꯗꯛꯇꯤ ꯕꯤꯅꯥꯗꯣ ꯐꯥꯒꯤꯗꯒꯤ ꯇꯣꯝꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕ ꯋꯥꯔꯛꯂꯗꯨꯅ ꯃꯥ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯇꯣꯝꯕꯤ ꯅꯪꯗꯤ ꯍꯥꯟꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯂꯕꯅꯤꯅ ꯅꯣꯏ ꯇꯥꯆꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯃꯥꯏ ꯇꯧꯕ ꯂꯣꯏꯅ ꯈꯪꯂꯝꯂꯅꯤ ꯃꯤꯒꯤ ꯄꯣꯛꯂꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕ ꯃꯒꯨꯟꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄꯤ ꯑꯩꯅ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯍꯟꯗꯣꯏꯅꯣ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯒꯤ ꯅꯪ ꯅꯁꯥꯃꯛꯅꯁꯨ ꯁꯦꯝꯗꯣꯛꯄꯗ ꯑꯣꯏꯗ꯭ꯔꯕ ꯑꯗꯨꯕꯨ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕꯤ ꯑꯩꯅ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯍꯟꯗꯣꯏꯅꯣ ꯁꯤꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯇꯣꯝꯕꯤ ꯃꯃꯤꯠ ꯄꯩꯔꯞ ꯃꯅꯝꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯑꯁꯨꯝ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯇꯣꯝꯕꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯃꯃꯥꯒꯤ ꯄꯨꯈꯝꯗꯒꯤ ꯆꯥꯛ ꯂꯧꯏ ꯃꯇꯧꯗꯨ ꯎꯕꯗ ꯕꯤꯅꯥ ꯃꯥꯅ ꯑꯣꯏꯅ ꯆꯐꯨꯗꯒꯤ ꯆꯥꯛ ꯍꯥꯞꯂꯨꯒꯦ ꯈꯟꯅ ꯃꯥꯅ ꯍꯥꯟꯅ ꯇꯣꯠꯂꯝꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯐꯠ ꯆꯥꯁꯤꯜꯂꯝꯃꯤ ꯕꯤꯅꯥꯅ ꯊꯨꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯍꯩꯅꯗꯅ ꯃꯅꯝꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯝꯃ ꯅꯪꯅꯤꯌꯦ ꯀꯔꯤ ꯈꯨꯆꯥꯅꯣ ꯇꯞꯅ ꯆꯥꯎ ꯐꯨꯟꯅꯤꯌꯦ ꯀꯅꯥꯝꯇ ꯇꯥꯟꯅꯔꯛꯇꯦꯀꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯅꯪꯅ ꯏꯃꯥꯒꯤ ꯄꯨꯈꯝꯗꯒꯤ ꯆꯥꯛ ꯂꯧꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯐꯨꯗꯒꯤ ꯍꯥꯞꯄꯤꯔꯛꯀꯦ ꯍꯥꯏꯅ ꯑꯩ ꯐꯠ ꯆꯥꯕ ꯂꯣꯏꯁꯤꯟꯕꯅꯦ ꯌꯥꯅꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯀꯅꯥꯝꯇꯅ ꯃꯨꯜꯂꯣꯏ ꯇꯞꯅ ꯑꯗꯨꯝ ꯆꯥꯎ ꯋꯥꯉꯥꯡꯗꯨ ꯕꯤꯅꯥꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯄꯥꯟꯈꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯌꯦꯡꯉꯣ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯈꯪꯉꯤꯗꯅ ꯅꯪ ꯑꯩꯅ ꯃꯇꯨꯡ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯇꯣꯛꯂꯗꯨꯅ ꯇꯣꯝꯕꯤꯒ ꯃꯃꯥ ꯂꯇꯥꯒꯗꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯀꯥꯏ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯆꯥꯔꯝꯕꯒꯤ ꯑꯃꯗꯤ ꯆꯥꯛꯁꯪꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯅ ꯕꯤꯅꯥꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯕꯤꯅꯥꯅ ꯊꯕꯛ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯂꯇꯥꯒ ꯇꯣꯝꯕꯤꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯃꯥ ꯍꯩꯔꯞ ꯇꯥꯔꯛꯂꯝꯃꯤ ꯂꯇꯥꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯄꯨꯔꯥ
ꯀꯩꯅꯣꯝ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛꯇꯗꯁꯨ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯌꯦꯡꯉꯨ ꯑꯩ ꯉꯟꯇꯥꯅ ꯌꯨꯝ ꯄꯥꯜꯍꯧꯕ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯥꯒ ꯄꯨꯟꯅ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯕꯗꯤꯅꯦ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯤ ꯍꯥꯏꯁꯤꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯁꯦ ꯃꯧ ꯍꯤꯡꯁꯥꯕꯤ ꯑꯃ ꯍꯦꯛ ꯊꯨꯡꯉꯤꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯅꯧꯔꯤꯉꯩꯗ ꯀꯥꯏꯅꯍꯜꯂꯒ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯍꯧꯔꯁꯤꯔ ꯈꯪꯗꯦ ꯍꯥꯏꯒꯨꯝꯗꯅ ꯏꯃꯥ ꯅꯧꯔꯤꯉꯩ ꯈꯥꯏꯅꯅꯕ ꯁꯤꯜꯂꯁꯤꯔ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯕꯦꯃꯅ ꯑꯩꯈꯣꯏ ꯇꯥꯆꯧꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯒ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝꯌꯥꯏꯔꯣꯝꯗꯒꯤ ꯕꯤꯅꯥꯅ ꯈꯅꯥꯎ ꯈꯧꯗꯦꯝꯂꯒ ꯊꯣꯔꯛꯏ ꯇꯣꯝꯕꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯍꯩ ꯑꯁꯤꯟꯕ ꯑꯃ ꯂꯩꯔꯨꯁꯤꯔꯅꯦ ꯇꯣꯝꯕꯤ ꯍꯩꯅꯤꯡꯗꯅ ꯈꯨꯝꯃꯤ ꯌꯥꯔꯅꯤ ꯏꯅꯝꯃ ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯂꯒꯗꯤ ꯏꯅꯝꯃ ꯑꯣꯏꯅ ꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯕꯤꯌꯨꯔꯣ ꯑꯁꯨꯝꯅ ꯈꯨꯝꯂꯝꯂꯒ ꯇꯣꯝꯕꯤꯗꯣ ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯋꯥꯔꯤ ꯑꯃ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯇꯥ ꯑꯃꯗꯤ ꯕꯤꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯗ ꯆꯤꯛꯅꯕ ꯑꯃꯗꯤ ꯎꯝꯈꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯅꯥꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯏꯪꯊꯕ ꯉꯥꯛꯇꯅꯤ ꯂꯇꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯃꯥ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯕꯤꯅꯥꯗꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯕ ꯂꯣꯏꯁꯤꯜꯂꯒ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯅꯥꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯇꯣꯂꯨꯃꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯔꯗꯤ ꯅꯪ ꯏꯃꯥꯗ ꯍꯥꯏꯕꯤꯔꯒ ꯆꯥꯛꯇꯣ ꯉꯁꯤꯈꯛ ꯏꯃꯥꯗ ꯊꯣꯡꯍꯟꯕꯤꯌꯨꯕ ꯅꯪꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯏꯃꯥꯒꯤ ꯏꯁꯧ ꯃꯇꯥꯡꯗꯨꯗ ꯑꯩ ꯍꯥꯏꯕ ꯌꯥꯝ ꯇꯜꯂꯤ ꯃꯥꯅ ꯊꯣꯛꯄ ꯑꯃꯅꯦ ꯀꯣꯊꯔꯒ ꯑꯗꯨꯝ ꯉꯥꯡ ꯂꯩꯅꯤ ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨꯔꯣ ꯁꯦꯡꯅ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯉꯝꯗ ꯇꯧꯕꯅꯤ ꯑꯩ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯦꯝ ꯏꯕꯦꯝꯃ ꯂꯇꯥꯗꯣ ꯏꯁꯧ ꯏꯔꯪ ꯂꯥꯡꯗꯨꯅ ꯆꯥꯛꯁꯪꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯌꯨꯝꯅꯦꯅ ꯇꯧꯔꯤꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯦ ꯃꯇꯝ ꯌꯧꯔꯐꯥꯎ ꯆꯥꯛ ꯊꯣꯡꯅꯤ ꯈꯪꯗꯦ ꯏꯃꯨꯡꯁꯤꯗ ꯅꯨꯄꯤ ꯀꯌꯥ ꯂꯩꯗꯅ ꯂꯧꯇꯥꯟꯅꯔꯤꯅꯣ ꯃꯊꯪꯗꯒꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯃꯤꯅꯥꯏ ꯑꯃ ꯊꯝꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯧꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯇꯣꯂꯨꯃꯨꯒ ꯊꯦꯡꯅꯩ ꯏꯃꯥ ꯕꯤꯅꯥꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯄꯣꯊꯥꯔꯒ ꯂꯩꯔꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯣ ꯑꯩꯁꯨ ꯍꯤꯟꯖꯥꯡ ꯀꯩꯀꯥꯗꯣ ꯁꯦꯝꯖꯤꯜꯂꯛꯀꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯤ ꯑꯇꯩꯒꯤ ꯃꯧꯗꯤ ꯆꯍꯤ ꯑꯃꯗꯒꯤ ꯆꯍꯤ ꯑꯃ ꯐꯥꯎ ꯅꯣꯡꯃꯇ ꯅꯥꯏ ꯀꯧꯏ ꯍꯥꯏꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯁꯨꯏ ꯃꯁꯥꯒꯤ ꯁꯦꯜꯁꯨ ꯇꯥꯜꯂꯤ ꯀꯜꯂꯛꯈ꯭ꯔꯦꯗ ꯃꯤꯒꯤ ꯃꯧꯗꯨꯗꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯍꯥꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯅꯥꯅꯤꯡꯗꯨꯅ ꯅꯥꯕꯗꯤ ꯅꯠꯇꯦꯗꯅ ꯑꯇꯩ ꯃꯇꯝꯗ ꯃꯥꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯁꯨꯔꯤꯗꯨꯗꯤ ꯍꯥꯏꯗ ꯍꯥꯏꯔꯨꯔꯒ ꯑꯩꯕꯨ ꯏꯇꯨꯒꯤ ꯃꯤꯆꯪ ꯆꯪꯕ ꯑꯃꯨꯛ ꯇꯥꯍꯟꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯆꯪꯉꯦꯕꯨ ꯆꯪꯉꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯈꯤꯇꯪ ꯇꯧꯕꯒ ꯅꯥꯌꯦꯒ ꯌꯦꯛꯂꯦꯒ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯅꯦꯅ ꯃꯄꯥꯝꯗ ꯀꯦꯅ ꯃꯧꯅ ꯂꯩꯔꯛꯂꯦꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯁꯨ ꯃꯖꯥꯏꯕꯦꯝꯃ ꯁꯥꯔꯒ ꯂꯩꯒꯦ ꯍꯥꯏꯅꯦ ꯂꯩꯀꯥꯏꯁꯤꯗ ꯃꯧ ꯑꯃꯠꯇ ꯅꯥꯅꯗꯦ ꯅꯥꯔꯁꯨꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯤꯗꯤꯅꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯅꯤ ꯈꯟꯅ ꯂꯣꯏꯅ ꯁꯨꯅꯩ ꯃꯀꯣꯛ ꯈꯤꯇꯪ ꯆꯤꯛꯄꯩꯁꯨ ꯀꯩꯅꯣꯝꯈꯛ ꯇꯧꯕꯩꯁꯨ ꯁꯨꯃꯥꯏꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯦ ꯑꯣꯏꯔꯗꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯃꯥꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯃꯤ ꯑꯃ ꯊꯤꯍꯧꯅꯤꯗꯅ ꯇꯣꯂꯨꯃꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯋꯥꯡꯈꯠꯂꯛꯏ ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯨ ꯀꯩꯅꯣ ꯏꯃꯥꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯜꯂꯒ ꯂꯩꯔꯗ꯭ꯔꯣ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯨꯕ ꯅꯠꯇꯦ ꯑꯃꯈꯛ ꯌꯥꯎꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯛ ꯌꯦꯡꯁꯤꯜꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯃꯥ ꯃꯤꯑꯣꯏꯕꯒꯤ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ 이마수 농부디 나라키니다나 깔라가 숨 레이오디 야로에바 마담드데 이마는 hauji ngangi wangang sangang adumak ai imada hagi ima nungaigadro natu warakedi haidraga aingwada ga wansin biraklanu kizaini noiga manaba nataina namna sin kanba hek manaradana imadi ahal ama oibagi wangangang bro imana binada asuk yamni yengsilisibu nangi na sanupi adudasu manem poktuna imana ngangliba wangang sangang singsi loina nganglamadi ima nungaigadro ima suna sa ningol poklini namok suna sa ningol gumna khanwatam hayeng ne chida chiraklaga ima ki awaba tarba matamda ima na phai haiduna thagaliba lekai gi mausingduna ima gi seba tobidum nati seba tobidrasu yare noina seba tobibaga pamjadi ai isa nupi leiri isa nupi duna seba tawsani ima na hoji ngang khiba wado punsi supa kaw da boy hayeng ima gi chiraba tanjada ai khoi he ningsing lakpada ai khoi phate harpa yaroi mi oibagi ana ai haibase tambangam dabane imagi chida chiraklaba matamduda migi mayamda lekhrabi na sanupi adu khak kau duna seba to hangadabane
Namau nupi ama lady haba, Miku ama pawani singa payar. Afanungai gimatandana, Namau nupi book out topiba. Aduga awa anataragan and sing like haba. I call you mean. Imagum the saksari. Me amana 𝐾𝐽𝐫𝐝 𝐾𝐽𝐾𝐸 loina khangi urini. Asi hairam naga tolamo imung da changlakli aduga bina da asumna hairami. Bina chak se khoini thonguraslo. Ai su tapna mateng pangsilaki. Ngahak leradi thabuk chatpagi kaurani. Adu natradi aina thongpiramba yabani. Hoi hoi. Ai tapna thongaki. Asumna bina ga tolamo bada saksing da changlaktuna chak thongna ba tawrami. Tanzada da amuksu wakai ngang bilata do mathau irai leitana saksung da changlakuna asumna hairami. Yare chak to ai thongaurage atopa mina uraga ne aina mateng sungtau tawdoba malani. Handakti tolomudo aduki matik sauna asumna hairami. Yare ima aikhoi wa ma phawai kanu haibane. Ima ga pabunga gi chak saru aikhoi na pirakani. Noi da mateng topiu haide. Ima gi lefam thokudo tumina lew yadro. Kari kana basaga khana bong horino. Nasatu yeninde thokasalo. Noiba phani bagi haibani ne. Napok nadi aphabu akhal amata khandrabani na. Noigi phana ba haibi bai buso aran bata haledana. Ima gi wangang sangang dubo aikhoi ba phani bagi ngangiro. Napuk phatridi imani ne. Chalo. Nasa nupi gi manakta chalaga mateng panguso. Hai. Imung manung wa ngang na bada tombi pusinganu. Paksilakanu. Angang tu na nakhoi da kari hairakle. Ha. Khitang tawbaga angang du to kothok kana ngangi ne noi. Ngang na badi imana silaga. Kana na hana tombigi wa pusilake. Kana na palake. Chalo. Aina si hayaure. Mau na sita haure na ne tamuso. Nasa no pigi ne manak tu salaga. Khara da ngare. Migi imung dana nangbudi nang sam lakta na ilaktoba. Migi mayunda salaga higaiwa wakayam na ngang bagi. Phai. Nang mang na adum na hairaba natro. Namit tit na yengu. Noi aina kari tawake habado. Asi hairam laga lata do wa makha taramda adumak thokre. Namit adumak tada lata do masanupi tombigi manakta laktuna ngasi thokhiba thodok sing adugi matangda amata jithada wari lithoraklami. Mana singangkhiba si haikhiba adugi matangdadi karimata pande. Tolumuna nganglakpa adu khaktamak tamlami. Mamagi mawa lauduna tombisu thawaina tingthoku makhai saurami. Ima aikhoi ta chausa pura adhamora sengbane. Matu adugi hakanda imung manung masin manaw mama mapaga amata masa khangdre. Ai heng lake aduga ma aroiba wa ama sanadaba yaridori. Tumina sum leisiladi yam henjilakadori ma. Aduni nang laklaga thabak thoklani khana nangi nakta pau tamba lakliba sini imasu. Noi na pa adudi mauduna posem lewa tawsin khiba mali. Maugi mi sang dadalai. Imung du da ne aigi ni haina mi amatta song thorakladi. Imasu wakhan khara yangadoba. Adudi natre. Aigi mi sang da amatta leitrabanina. Imadi ne sikrasira kaina khanba yawrini da. Yadi sibaga. Nasa ai leiringai da imana kaigi aduguma wakhan khandoino. Hayeng ai laklaga moigi matay manaw da khabai khara sakai otke khangni. Nang na thokpa khara thina nganglam. Maru aina maudu da ni ko nang na ngangdoise. Nang ta sauga nang pabunggadi kari mata khangba nate. Maudu na posem lewa tawsinbagi mapungning onkhiba khaktani. Kaino haisibo aikhoi namado asengba oina asomna makhoi anina wari sanaringaida tombigi nupa nauba ado mayumda halaklami nauba lakpa ubada. Ima ahi nupa sa adalai namana sa kai ke higawa tawni nona ne amu hangarani. Ima satnaba tawro maha udringaida. Ai hayeng ayukto nganta soidana laageba. Phare ima sale nang soidana di lauko. Hoiba ima ai soidana lakeba. Asumna wari sanaramlaga lata adu paraparap tawna sakhirami. Lata sakhiba ikan kananda nauba sanglakle. Noi mana chumnagi thongkal da sakhi haidraga saman phawar sakriba sibu tawhairibraba sibu. Ho nang lakpa ubadada talamale. Tandrade masa nupigi manakta lakpabu nongmata fanungai gi watamde. Masa na du tawrega mamau na du tawrega. Aina khonda thina amu ganglakpadudane ikairi oramni. Nang suningol mating natana napamgi thabak thoramda haipayam sai. Nana mani subasu nate nungsi sanana leminaba yadro. Nangonda kakak insinduna pau tamliba nangi nama adudi khar lere sikhine. Nang khaktani kona napam sangba ngamoidise. Matamduda namidagi napi tadana khangdonina. Yare nang so aige mayokta leba haurine. Pharasu phatrasu aisa nangi nupi.
ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯗꯤ ꯃꯗꯨꯒꯤ ꯃꯤꯆꯪ ꯆꯪꯕꯗ ꯃꯃꯥ ꯃꯄꯥꯒ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯣꯏ ꯅꯃꯥ ꯏꯕꯦꯝꯃ ꯍꯤꯒꯥꯏꯋꯥ ꯑꯁꯤꯅ ꯇꯝꯕ ꯄꯥꯎꯅꯤꯗꯅ ꯃꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯪꯕꯨꯗꯤ ꯅꯄꯨꯟꯁꯤꯗꯣ ꯑꯃꯗꯁꯨ ꯆꯟꯅꯗ ꯑꯃꯗꯁꯨ ꯆꯟꯅꯗ ꯑꯗꯨꯝ ꯂꯣꯏꯗꯧꯔ ꯄꯣꯠꯅꯤ ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯆꯥꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯒꯦ ꯅꯣꯏ ꯅꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯅꯪꯁꯨ ꯂꯧꯔꯛꯀꯅꯤꯅ ꯄꯥꯈꯠꯄ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯩꯅ ꯅꯪꯁꯦ ꯈꯔ ꯑꯉꯥꯡꯅꯦꯅ ꯐꯨꯕꯤꯗꯅ ꯁꯨꯝ ꯊꯝꯕꯁꯤꯗ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯛꯑꯕ ꯏꯃꯨꯡ ꯀꯥꯏꯅꯕ ꯍꯦꯛꯁꯤꯜꯂꯛꯑꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯣꯏ ꯑꯁꯨꯝꯅ ꯇꯣꯝꯕꯤꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯥꯏꯔꯝꯂꯒ ꯅꯥꯎꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯗꯣ ꯈꯣꯏꯗꯧ ꯊꯦꯠꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯣꯝꯕꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯅꯝꯃ ꯕꯤꯅꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯁꯨ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯣ नुमितना वातोन योरबा सिफावबा कनामता तुंबा हौगट्रदी युमसे कमाइना युम ओइना पांदौरिगे कौरिबा अदु तारादुना बिना इमुंगदगी थोरक्लमी आइमा तोंबे नंग लाइब्रो मांगोंदा काखलो आई फंबा लाकपा नते इनामा ngasiदी वाफम अमा सेंदोकनागे हाइना लाकपने कई वाफमनो नसादो इसाउ सागुम तौरिदुबो कइदोबो यावरगे इनामागा इमागा खनरगा कइगिना नोइना आई पक्सिनबेइसे नोइबो इना इनसिलगा खनहनब्रो मीना तारगा इबु निंगोल युंगाइबो ओइना उहनबा पामिरो नंग तासौगा इमागा वा ngangnabada तासौना नंग पनखिबा अदुदि इमाना हाना नंग पक्सिलकपगिनिने तोंबे इमाना हयेंग मंगोंदा अना अये यावरक्लगा सेवा तौबिनु इसा नुपी तोंबी लेरी हाइरकपा अदुदा नंग तासौनासु नंग पनखिबने अदुखक हाइनबगी नंगना तम साउरिदो खरदि हेनमले तोंबी हेनमनदबा हाइबो कइनो इनामासु निंगोन नत्रो नपामदा खितंग खनबगा इनामगी मिंग बक्सिलक्लदी इनामा नुंगाइगद्रो नंगना हंगी वहंगदो अइंगोंदा हंगबगी महुत्ता इमादो ओइना हंगो इमाना हाना नंग पक्सिलक्पने खितंग वा अमा हाइबगा खितंग तौबगा इमाना निंगोलगा मौगा सांगदमनबगी हाइनबी अमा लेरिबसे नंगना हाइरगा खरा सेंदोहलो माना अखोय अनिगी मरक्ता सांगदमनबा अमा थमलिबा मखै अखोय अनिसु इसिंगा थावगा ओइनी युम अमादा निंगोलगा मौगा नुसिनहनदबा हाइबसे ममा ममागी मखासु यामना पोली तोंबी अदुदि इनामना हाइरिसे इमाना पुनमक लानबनि सिरो लानबा लानदबगी वा नते निंगोल मौ हाइना खाइदोकपगी महुत्ता चप मानबा मियेंग येंगदुना अखोय अनिबु अमता ओइनबा सिनफम थोक्ट्रो इमाना असुमना मखोय अनिना मंगोलदा वा कन्ना कन्ना ngangnarakpa aduda latasu tolamusu thoraklami mi surabada hausikti binasu magi thamoida leiramba pendaba nungaitaba singdo amamta oina mathang mathang haiba hauruklami iyamsida kaino ma hek tawbaga imana tombida pau tamba sale pau tamge haina tamlebadi aina kari haikiba mana kari khumlakpa haiba adusu puna tampham thoktabra imadi mana wakai ngangba asoiba aranbadi amata tamde aigi asoiba khaktamak tamlebanina tombina engoda lana lawe adudagi tombina engoda wangang kosi thanglakpa wa ngangbada naseta yeri yeri ka nganglakpada ai sumi kaubanina sauninge adubo aiga hiram amatada ningai sangdanaba lekhidaba tombina engoda kosi thangwa wa hairakpada ai masana sauni phamthoi masida lalise ai ra natraga na khoira tolamuna amu makha taraklami aigi se nupigi mi jangtangbadi nate adubo na khoina khoigi asoibado kanamtana takpidabdo ngasi dei takpige ima nang nasa ningolga higaiwa tawa yamna henmane ningol haisidi ningol oina lehengadabane ningol na mapangge thodo khuding hanchak ngachak sarabadi ningol adu khaktane mayam nusoidaba imana insinbadagi tompina ai amadi binada sauri aduga amuksi imana insinba lawe asum aran thide haina aiga binaga na tombida sauri sida mangjabase kanano tombi khaktane ima mama amoina yumsida leiriba mau amadi ningol nungsi chana lemina hanba haibase imagi thongna trane imadi khara lerega sikhini adugi matung tarapada imana kamsinaba hu adugi mayaina tombiga binaga gi marakta chawraba langamdraba sangbal amadi adumak lehogani matamduda tombina mapamni haiduna aigi nakta lakpa ngokidra binana suwaroba sawningba adugi mayaina tombi lakpada harau harau tongningadra hauji khaktai khanbigano ima tung koina
ꯅꯆꯥ ꯅꯃꯧꯁꯤꯡꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯅꯕ ꯏꯃꯥꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯔꯝꯃꯣ ꯇꯣꯝꯕꯤ ꯂꯥꯛꯄꯗ ꯅꯪꯒꯤ ꯅꯇꯨꯕꯁꯤꯅ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯗꯦꯅꯦ ꯑꯗꯨꯒꯤ ꯑꯌꯥꯝꯕꯅꯤ ꯇꯣꯝꯕꯤꯅ ꯅꯣꯏꯗ ꯋꯥꯔꯧꯔꯤꯁꯦ ꯁꯤꯁꯨ ꯑꯩꯅ ꯀꯛ ꯍꯤꯒꯥꯏ ꯋꯥ ꯇꯧꯕꯩꯅꯤ ꯑꯃꯨꯛ ꯍꯥꯏꯕꯤꯗꯣꯏꯔꯥ ꯏꯃꯥ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯇꯣꯝꯕꯤ ꯂꯥꯛꯄꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯣꯝꯕꯤꯗ ꯀꯛ ꯇꯧꯕ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯃꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯅꯆꯦꯞꯇ ꯌꯩꯔꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯃꯉꯣꯟꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯃ ꯂꯩꯔꯤꯕ ꯑꯁꯦ ꯏꯃꯥꯅ ꯊꯨꯒꯥꯏꯗꯨꯅ ꯁꯪꯗꯥꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯅꯤ ꯂꯇꯥ ꯈꯨꯝꯗꯦ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯏ ꯃꯥ ꯉꯁꯤꯗꯤ ꯉꯍꯥꯟꯈꯩ ꯈꯟꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯉꯍꯥꯟ ꯃꯈꯩ ꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯄꯥꯎ ꯆꯛ ꯇꯝꯂꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕꯤꯕꯨ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒꯅ ꯂꯥꯟꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯃꯥ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯒꯤ ꯃꯔꯥꯅꯤ ꯈꯪꯂꯕꯗ ꯂꯇꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯍꯜꯂꯤꯀꯣ ꯐꯠꯇꯦꯗꯀꯣ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯂꯥꯛꯂꯦ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯝꯂꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯅꯪꯅ ꯅꯪꯒꯤ ꯇꯥꯆꯧꯒ ꯅꯅꯝꯃꯒꯗ ꯂꯥꯟꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯣꯟꯅꯔꯦ ꯏꯃꯥꯅ ꯄꯨꯛ ꯐꯜꯂꯨꯗꯕꯗ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯪꯒꯤ ꯃꯤꯠꯇ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯕꯤꯅꯥ ꯅꯈꯣꯏ ꯑꯅꯤꯅꯁꯨ ꯇꯣꯝꯕꯤꯗ ꯂꯥꯟꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯩꯅ ꯈꯜꯍꯟꯕꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯠꯇꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯤꯂꯥ ꯁꯥꯟꯅꯍꯟꯕꯅꯤ ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯕ ꯇꯣꯝꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯦ ꯃꯥꯅ ꯃꯃꯥꯒꯤ ꯃꯋꯥ ꯂꯧꯔꯨꯕꯅ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯍꯨ ꯑꯣꯏꯍꯧꯔꯦ ꯈꯪꯂꯛꯂꯝꯃꯤ ꯇꯥꯆꯧ ꯏꯅꯝꯃ ꯅꯆꯟ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯆꯟꯅ ꯃꯤꯒꯤ ꯃꯋꯥ ꯂꯧꯗꯨꯅ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩꯅ ꯍꯩꯍꯩꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯕꯗ ꯇꯣꯂꯣꯃꯨꯒ ꯕꯤꯅꯥꯒꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ ꯃꯃꯥꯒ ꯃꯆꯜꯒꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯤꯀꯨꯞꯁꯨ ꯑꯣꯏꯔꯝꯃꯤ ꯀꯞꯂꯅꯨꯁꯦ ꯏꯆꯜꯁꯤꯗꯤ ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯨꯡꯗ ꯆꯪꯉꯨ ꯅꯅꯝꯃꯒ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯇꯥꯆꯧ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯂꯩꯔꯛꯀꯦ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯁꯦ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯆꯥꯛꯁꯪꯗ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯕꯤꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯣꯝꯕꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈꯤꯕ ꯑꯗꯨ ꯎꯔꯒ ꯇꯣꯂꯣꯃꯨ ꯑꯃꯗꯤ ꯂꯇꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯍꯧꯏ